Moi class test khara tawge tawbuneba. Aina chali bilam bisne kai. Hey, wakhanda. Silkia. Nice logo. Nice logo. Se tiene que ser un toque de los. Hola. Laura. Ani hero lo chalaga director somda kan ngai. Mayam moi ki short film ki aina oi du character se welcome back to my channel. Ma'am, I do khoi manabi khoi de lai ko shi ga numi huni mari ni shure ai manabi khoi de lai ba moi mai lai te ba ki ko dum support o to bo adri moi thaben khang kha ya moi na lai bne bo ko ado ma'am shi ki video se jbm dai miss to la on hai le ba ado su we nga lo ki ado phang dang ta anga shi do moi ki short video ma shoot tong ni na hai bo ko ado ya nga ka lo bi na ba lai ten hai le do ma do kai kai ju thong ju ma le bo ko ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯃꯣꯏ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯔꯟ ꯇꯥꯕ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯣꯏꯅ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯩ ꯈꯨꯠꯁꯦ ꯀꯗꯛ ꯀꯗꯛ ꯅꯤꯛꯑꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯅꯤꯛꯑꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕꯤꯔꯣ ꯈꯣꯟꯁꯨ ꯂꯣꯛ ꯊꯨꯡꯉꯦ ꯏꯁꯤꯡ ꯑꯣꯟꯅꯕꯒꯤ ꯂꯣꯛ ꯊꯨꯡꯉꯦꯕꯀꯣ ꯑꯩꯗꯣ ꯑꯗꯨ ꯃꯉꯥꯏ ꯑꯗꯨ ꯃꯌꯥꯝ ꯃꯣꯏ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯌꯧꯔꯦ ꯁꯤꯅ ꯃꯣꯏꯗ ꯀꯩꯗꯧꯔꯤꯅꯣ ꯅꯃꯁꯤꯅ 여우래 라오 해요. 미쳤다. 아이 야 뭐게 여기 뭐 나도 왜니 왜? 내가 막 아이 저기 내 집은 할래. 아이 나 강하게 유튜브 하면서 라이브 하겠지. 시장아 이래. 시들아 맘마 이래. 유튜브로 아니 먼저 나게. 시즈 잡아 나. 아이 좀 남슬. 아이디야 거의 모나기니까. 아이 유튜브야. 뭐 아니 비lang mo na. 시나. Kaya itsanin do kayo ba? 아이 리디 할때 나 이번에. 제가 민구대 아마 까워도 오프 캠era도 하이라게. 슬록 통보다 뭐 이신 원나 바기 사가 틀면 미라메 또 아이 야오 야오다 랑 아이 틀네 거나 나 타로 혼나 해라겠어. 아이 야 할 거는 아이 탁투 살래 아마한테 탁다. 까나 이제 아마 하지. 나 브로 마 하지네. 우리 떠오래 봐. 알아도 나 탐마주 팔보다 오래 마시나 그래 와야 내는 벗을라. ai channel khara na share to biro 그 channel 도민 Yennings pictures na Yennings picture alo kanogi dadagi ju Yennings picture ina le ye mamangdo tholamage ai bom na te short film am tha short film thagat pa adi atop top pa kan content amu oidore film ta tha bune do to ro oi share ta ne kara support tong se mẹ mà tung cái kia tao cũng nói mà chứ lần trên mấy cái sụp là mang năm lại nhỉ tôi anh nào ngắt sẽ là bớt lắc bên này anh nào ngắt sẽ là bớt lắc mà mẹ mấy cái short film kia anh nào gọi chúng character sẽ camera mà ninh đang ngắt sẽ là vậy khá nào là không rồi nha nhưng mà sẽ cái tàu của nó trà thành thật kỳ ghê đấy chứ mới điểm tiền à Bây lấy rồi cái em lên. đã xem cái gì kìa? đã xem cái gì kìa? Má rồi. Má cái nó sẽ bây giờ đã cái nó gì cái gì em bây giờ mẹ cái nhóm gì này đâu mới cái chuyện này rồi hay chơi là giờ surprise rồi nè mẹ ai ăn ăn xem là cái duty hậu đó đây đang đi xem là gì là ba này nè đang ăn thi bây giờ ăn năm rồi làm gì ở đâu hả? Anh đi hỏi rồi Papa đâu vậy? Papa lạc quá đang là dạy thi bây giờ làm gì vậy? Papa là gì? Đó là gì vậy kì? Short video yang đó ra. Short video không đó ra đó là gì vậy kì? Napa di short video yang ning beral.
ꯚꯤꯗꯤꯑꯣꯗ ꯑꯩꯗꯣ ꯍꯥꯏꯔꯛꯀꯦꯅꯦ ꯇꯧꯔꯤꯁꯦ ꯗꯥꯂꯥꯆꯦꯟꯕꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯑꯅꯧꯕ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯌꯥꯎꯔꯛꯀꯗꯧꯔꯦ ꯑꯅꯧꯕ ꯍꯥꯏꯗꯤ ꯗꯥꯂꯥꯆꯦꯟꯕꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯗꯤ ꯑꯅꯧꯕꯅꯤꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯥꯟꯅꯁꯨ ꯐꯤꯂꯝ ꯑꯦꯜꯕꯝ ꯀꯨꯝꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯈꯪꯕ ꯌꯥꯎ ꯇꯥꯔꯗꯤ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯎꯠꯂꯛꯑꯒꯦ ꯇꯦꯡ ꯇꯦꯡ ꯁꯤ ꯂꯩꯔꯦ ꯑꯝꯇ ꯍꯥꯏ ꯇꯧꯔꯛꯑꯣꯁꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯃꯅ ꯑꯝꯇ ꯍꯥꯏ ꯇꯧꯔꯛꯑꯣꯁꯦ ꯃꯌꯥꯝ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯑꯅꯧꯕ ꯍꯥꯡꯉꯕꯅꯦ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯀꯩꯀꯩ ꯃꯌꯥꯝ ꯆꯠꯄꯗꯣ ꯃꯌꯥꯝꯗꯁꯨ ꯐꯖꯅ ꯎꯅꯕ ꯀꯌꯥ ꯃꯨꯟꯅ ꯌꯦꯡꯒꯗ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯃꯣꯅꯥ ꯇꯣꯡꯕ꯭ꯔꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯑꯩ ꯅꯥꯀꯟꯗ ꯁꯥꯏꯠ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯗꯩꯗꯤ ꯐꯤꯜꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯗꯨꯗꯒꯤꯗꯤ ꯔꯥꯏꯇꯔꯁꯨ ꯑꯣꯏꯔꯤꯕ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯏꯁꯩ ꯃꯃꯤꯡ ꯍꯦꯛ ꯍꯥꯏꯕꯗ ꯈꯪꯅꯔꯛꯀꯗꯕ ꯑꯃꯁꯨ ꯂꯩꯔꯦ ꯎꯠꯂꯛꯑꯒꯦ ꯑꯗꯨꯁꯨ ꯇꯦꯡ ꯇꯦꯔꯦꯡ ꯗꯥ ꯀꯤꯔꯟ ꯀꯣꯏꯖꯝ ꯀꯩꯅꯣꯒꯤ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯍꯥꯠꯀꯤ ꯂꯩꯔꯦ ꯁꯤꯗ ꯃꯣꯏꯁꯨ ꯅꯝꯃꯤ ꯃꯣꯅꯥꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯤꯔꯤ ꯃꯥꯅ ꯃꯣꯅꯥꯅ ꯑꯗꯨꯝ ꯂꯩ ꯅꯝꯅꯔꯦ ꯑꯗꯨꯒ ꯗꯥꯂꯥꯆꯦꯟꯕꯅ ꯁꯣꯝꯗ ꯂꯣꯏꯁꯜꯂꯤ ꯍꯦꯔꯣ ꯂꯣꯏꯁꯜꯂꯤ ꯉꯁꯤꯒꯤ ꯍꯦꯔꯣ ꯍꯥꯏꯌꯣ ꯉꯁꯤꯒꯤ ꯍꯦꯔꯣ ꯂꯣꯏꯁꯜꯂꯤ ꯉꯁꯤꯒꯤ ꯍꯦꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯗꯥꯂꯥꯆꯦꯟꯕ ꯑꯗꯨꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯈꯪꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯍꯦꯔꯣ ꯂꯣꯏꯁꯤꯜꯂꯒ ꯗꯥꯏꯔꯦꯛꯇꯔꯅ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯏ ꯑꯅꯩꯕ ꯍꯦꯔꯣꯅꯦ ꯈꯪꯉꯕ ꯅꯣꯏ ꯄꯄꯥꯁꯦ ꯑꯅꯩꯕ ꯍꯦꯔꯣ ꯃꯆꯥꯅꯨꯄꯥ ꯂꯧꯅꯕ ꯅꯨꯄꯤ ꯑꯩ ꯅꯦꯛꯂꯛꯏ ꯃꯆꯥꯅꯨꯄꯤ ꯂꯧꯅꯕ ꯀꯥꯁꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯌꯥꯝ ꯃꯇꯨꯡ ꯇꯥꯕꯗꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯇꯦꯛ ꯃꯇꯦꯛ ꯗꯥꯂꯥꯆꯦꯟꯕ ꯂꯣꯏꯁꯟꯕ ꯍꯧꯈ꯭ꯔꯦ ꯁ꯭ꯀꯦꯅꯔꯤꯁꯦ ꯃꯇꯩ ꯃꯅꯥꯎ ꯁꯣꯝꯗ ꯁꯦꯠꯑꯞ ꯍꯧꯈ꯭ꯔꯦ ꯗꯥ ꯀꯤꯔꯟꯅ ꯚꯤꯗꯤꯑꯣꯁꯦ ꯋꯥꯠꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯩꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯤꯁꯨ ꯎꯠꯂꯛꯀꯦ ꯑꯩꯒꯤꯕꯨꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯉꯥꯛꯇꯅꯦ ꯁꯤꯗ ꯃꯣꯂꯤꯌꯣ ꯌꯥꯏ ꯕ꯭ꯂꯣꯛ ꯂꯩꯔꯦ ꯑꯩ ꯀꯦꯃꯦꯔꯥꯗꯤ ꯐꯖꯕꯅꯦ ꯅꯪꯒꯤ ꯐꯤꯂꯝꯗꯣ ꯑꯩ ꯀꯅꯥꯅꯣ ꯌꯥꯝ ꯃꯥꯜꯂꯦ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯅꯝꯃꯗꯕꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯉꯥꯡꯁꯨ ꯂꯣꯏ ꯅꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯩ ꯅꯝꯕꯅꯤ ꯗꯥꯂꯥꯆꯦꯟꯕꯒꯤ ꯈꯖꯥꯅ ꯍꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯁꯤꯗ ꯗꯥꯂꯥꯆꯦꯟꯕꯒꯤ ꯈꯖꯥꯅ ꯍꯥꯡꯈ꯭ꯔꯦ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯃꯌꯥꯝ ꯑꯥꯗ ꯁꯦꯝꯐꯨ ꯑꯃ ꯂꯩꯔꯦ ꯇꯨ ꯃꯌꯥꯝ ꯑꯥꯗ ꯁꯦꯝꯐꯨ ꯑꯃ ꯂꯩꯔꯦ ꯑꯩꯗꯤ ꯀꯩꯅꯣ ꯅꯝꯃꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯗ ꯁꯦꯝꯐꯨ ꯂꯩꯔꯤꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯗꯕ ꯀꯌꯥ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯥꯗ ꯁꯦꯝꯐꯨ ꯂꯩꯔꯤꯁꯦ ꯈꯨꯝꯖꯤꯟꯈꯔꯦ ꯑꯗꯨꯗꯣ ꯗꯥꯂꯥꯆꯦꯟꯕ ꯅꯣꯡꯃ ꯀꯥꯏꯊꯣꯔꯛꯑꯣ ꯁꯦꯝꯐꯨꯗꯣ ꯄꯩꯁꯥꯗꯣ 500 ꯆꯠꯄꯤ ꯈꯔ ꯍꯥꯞꯆꯜꯂꯣ ꯅꯨꯡꯇꯤꯒꯤ ꯍꯥꯞꯆꯤꯜꯂꯝꯃꯦꯗ ꯏꯕꯥꯅꯤ ꯐꯅꯌꯥꯝ ꯑꯉꯥꯡꯒꯤ ꯁꯅꯥ ꯊꯥꯗꯣꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯉꯥꯡꯒꯤ ꯁꯅꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯐꯛꯀꯥꯏ ꯂꯧꯊꯣꯛꯄ꯭ꯔꯥ ꯆꯤꯡꯊꯣꯛ ꯂꯧꯊꯣꯛꯄ꯭ꯔꯥ ꯃꯆꯦ ꯃꯆꯦ ꯑꯃꯇꯪ ꯐꯛꯑ ꯂꯧꯊꯣꯛꯑꯦ ꯑꯃꯇꯪ ꯐꯛꯑ ꯂꯧꯊꯣꯛꯑꯦ ꯃꯌꯥꯝ ꯁꯦꯝꯐꯨꯗ ꯍꯥꯞꯆꯤꯜꯂꯁꯨ ꯀꯥꯟꯅꯗꯦ ꯃꯆꯦ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯆꯦ ꯑꯃ ꯐꯛꯑ ꯂꯧꯊꯣꯛꯈ꯭ꯔꯦꯌꯦ ꯁꯦꯝꯐꯨꯗꯒꯤ ꯐꯣꯟ ꯂꯩꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦ ꯀꯔꯤ ꯂꯩꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦꯕ ꯀꯣꯟ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯣ ꯐꯣꯟ ꯂꯩꯊꯣꯛꯈ꯭ꯔꯦꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯗꯥꯂꯥꯆꯦꯟꯕꯒꯤ ꯃꯌꯥꯝꯗ ꯗꯥꯂꯥꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯆꯔꯒ ꯚ꯭ꯌꯨ ꯃꯌꯥꯝ ꯀꯥꯖꯔꯁꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯔꯣꯏ ꯉꯥꯁꯦ ꯈꯨꯐ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯍꯩꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯗꯥꯂꯥꯆꯦꯟꯕꯗꯤ ꯍꯩꯕꯅꯤꯗ ꯃꯥꯗꯤ ꯌꯥꯝ ꯍꯩꯕꯅꯤ मादी अतप्पा सावला है कनानो चिबिमला फतबी सावला ओ फतबी साव हैग्रबनी ए फतबी समजिदि कइनो सम लांगिदो दुम तौरिबा कोक्त्रिबा सौजि मा सजलिरमो मया ममा ओइबे जा छेनाबदा समजंगो संगदे अदो संगदबगी यावरे रिफ्लेक्टर तो सोना कंद कैमरा भी वीडियो नम देसे
삼식이나 베스트가 넘버 4 오, 와리제 삼시다. 삼독 빼야 돼. 배도 노래 삼독 생 상하니 मैम मैम अबेम बिष्णु ब्लॉग की अबेम की सम सिगी शॉर्ट वीडियो से लोइबदगी संगानी है मैम अदुगी सफम दुसु मैम कुयरो उरानी अदो मैम दादा से खुगु तोंगिदरे अबेम बिष्णु ब्लॉग की लंचे बना खुगु तोंग मैम उरंगिरो उहोबिरो अखोरा अफमरो अस्कोय तानथोरे ब्लॉग कांगु नकंद फमके बिष्णु ब्लॉग ना कमाई संभाली जो मैम येंगोरो Nggak tadi komen. है इसीने टॉप टॉप पर ब्लॉग है इसे अरे ये गाड़ी भी बजू हो रहा अम्मा मिनी ट्रक कुछ और कर माँ नमगे तो ना मैं स्प्रे काप से हो रहा Masa mana sih tanggi lera pun ini dia. Ayat oh tadi dia sini masa dia lagi masa tahu mana ya Abem Bishnupur ब्लॉग की पुक्ति उला रही है माँ पुक्ति आपका ना सेंसर मने ना से उनका कंसन गिरो उतला क्या स्माइल ना हाथ ले मैं आमना माई की हेयर स्टाइल फंस दबो खुद पदो कम दाउ ना हाथ ले तो मैं आम यंग बिरो स्माइल ना हाथ लगा स्माइल ना काप पदो बा खाओ दबो नुपा सिंग खाओ रो यंग बी हो रो स्माइल सब हाथ दबा दुगा मैं आमना दाना से मगी चिन गांग है दो ब्रेसलेट सब बनी को लिपस्टिक संग दबने हादी मादी बिजनेस संगुदा ngangi बनेबा हम होगिदोरे शूटिंग से कोई Abem Bishnupur ब्लॉग पूरी लेसन करे ngasi ai di ngasi na ha swaina uja phangzari swaina udena o moi hana moi khun nam swaina ma jani ai udoi ne ba Monana kaino sadore je Monana kaino ju hero plus assistant adu dum pai lai dura na nga tha dura o nga thamni ka tha Tano de ti ba ko. Anang da pura ga lao ina ta. Anang gi lene bi na te pik ba anang da pura ga ta ba chang dai. Ado background ka chang ye tu chap chana sumai nam ba jani me film je ai ngasi na ha du film moi ta film man rồi nè ai tao je me am ai ti ho re ai si ba ko mi anga lo bi si ba ai no cham du no cham ga tu si đâu camera đi anh ngô Iren. Si foto dia apa? Ay, no me interesa. Sonda hero no tore hai no Nah, foto. Dala je magi new express ni am sumaya to na bi Ahanba ne ba ko mai lupi na sida yeng mai lupa na to be Bro. Otarbo. Tai ke hari mana? Angang untuk pusalo mi. Angang untuk pusalo mi sudah. Ubi salam dah sida antar pamong gitu. Apa salam dah itu? Oh, ya. Aina hadu dia habis ai sidi deko. Manu present ni. Angang puraga lakpagi sin tau gi dore nang ông tôi cũng check tàu gì này nang hai cái hình dung tàu mana sih tàu ngay sida mana sih tàu ngay sida mana sih waktu begini na nang sama tak thamo male he tak thamo ya itu lah berapa boleh kan piro satu untuk piro untuk lo ya lah Canggok tapi ngomong dah kamu 맞아? 接账就去了，不用我office gitu. 对，那还干新的一点，都一点点。sudah malah.
ꯆꯨꯔꯝꯃꯣꯏ ꯑꯗꯨꯗ ꯑꯁꯣꯝ ꯅꯪꯅ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯀꯥꯎꯔꯒ ꯊꯝꯃꯦꯀꯣ ꯁꯤꯗꯤ ꯍꯥꯞꯄꯁꯤꯗ ꯍꯣꯏ 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 ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣ ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣ ꯅꯥꯀꯨ ꯅꯊꯤꯅ ꯑꯣꯏ ꯑꯁ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯀꯩꯅꯣ ꯒꯥꯔꯤꯗꯣ ꯑꯉꯥꯡꯁꯤ ꯂꯧꯔꯁꯤ ꯑꯉꯥꯡꯁꯤ ꯂꯧꯔꯁꯦ ꯊꯦꯡꯒꯅꯤ ꯁꯦ ꯑꯝꯇ ꯄꯥꯏꯍꯧꯔꯣ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯧꯔꯣ ꯑꯣꯐꯤꯁꯁꯤ ꯆꯠꯀꯥꯟ ꯄꯥꯏꯈꯠꯂꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯣ ꯄꯄꯥ ꯆꯠꯈꯤꯕꯁꯤ ꯑꯃꯨꯛ ꯈꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯩ ꯏꯔꯦꯟꯒꯤ ꯆꯥꯅꯕ ꯁꯦꯝꯕꯀꯣ ꯏꯔꯦꯟꯒꯤ ꯆꯥꯅꯕꯗꯣ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯇꯦꯛ ꯍꯥꯞꯄꯛꯀꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯅꯧꯕ ꯄꯨꯔꯛꯄ ꯑꯉꯥꯡꯁꯤꯡꯗꯁꯨ ꯇꯧ ꯌꯥꯅꯕꯀꯣ ꯀꯪꯗ꯭ꯔꯨꯝ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯖꯕꯅꯦ ꯕꯤꯠꯔꯨꯠꯇꯤ ꯊꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯔꯨꯠꯁꯨ ꯍꯥꯞꯄ꯭ꯔꯣ ꯍꯥꯟꯅꯗꯤ ꯑꯗꯣ ꯕꯤꯔꯨꯠꯁꯨ ꯍꯥꯞꯄꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯆꯥꯕ ꯌꯥꯔꯀꯥꯟꯗ ꯀꯃꯥꯏ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯇꯦꯛ ꯍꯥꯞꯄꯛꯀꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯂꯐꯣꯏꯁꯨ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯂꯐꯣꯏꯗꯤ ꯀꯣꯟꯅ ꯐꯨꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯁꯣꯝꯗ ꯃꯣꯅꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯁꯦꯝꯕꯤꯔꯤ ꯁꯣꯝꯗꯅ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯆꯥꯛ ꯏꯁꯤꯡꯁꯨ ꯁꯦꯝꯕ ꯁꯤꯅꯤ ꯃꯌꯥꯝ ꯃꯣꯅꯥ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯐꯤꯔꯣꯜꯁꯨ ꯃꯥ ꯄꯨꯁꯜꯂꯛꯑꯦ ꯁꯤꯗꯩ ꯑꯗꯨꯝ ꯂꯧꯔ ꯌꯥꯕꯗꯣ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯃꯌꯥꯝ ꯆꯠꯄꯅꯤꯅꯕ ꯑꯝꯇ ꯂꯥꯏꯊꯣꯔꯛꯑꯁꯦ ꯐꯖꯔꯕ ꯌꯦꯡꯒꯦ ꯑꯩ ꯃꯥ ꯑꯁꯦꯡꯕꯩꯅꯦ ꯐꯖꯩꯌꯦ ꯑꯩꯅ ꯌꯦꯡꯕꯗꯤ ꯐꯖꯔꯦ ꯀꯦꯃꯦꯔꯥꯗ ꯑꯃꯨꯛ ꯐꯖꯔꯅꯤ ꯌꯥꯝ ꯃꯣꯅꯥ ꯂꯩꯊꯣꯛꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯐꯖꯔꯦ ꯑꯗꯣ ꯑꯩ ꯁꯥꯔꯣꯏ ꯆꯪꯉꯩꯗ ꯐꯣꯟ ꯇꯧꯁꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯃꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯦꯁ ꯈꯔ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ A4 ꯁꯥꯏꯖꯇꯣ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣ ꯍꯣꯏ 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 ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯂꯣꯏꯔꯦ ꯃꯨꯜꯂꯦ ꯁꯤꯁꯦ ꯇꯛꯈꯥꯏꯔꯅꯤ ꯑꯗꯨꯒ ꯂꯐꯣꯏ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯏꯔꯦꯟꯒꯤ ꯄꯤꯖꯔꯅꯤ ꯆꯥꯛ ꯍꯥꯞꯄꯅꯤ ꯆꯥꯛꯁꯤ ꯂꯣꯏ ꯆꯥꯗꯣꯏꯔꯣ ꯁꯦꯕꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯌꯥꯝ ꯏꯔꯦꯟꯅ ꯆꯥꯕ ꯆꯥꯛꯁꯨ ꯑꯝꯇ ꯌꯦꯡꯉꯣ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯤꯅꯕꯨ ꯁꯨꯃꯥꯏꯅ ꯆꯥꯗꯦ ꯍꯥꯏꯕ ꯁꯤ ꯆꯥꯛꯁꯦ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯁꯤ ꯆꯥꯛꯁꯦ ꯍꯥꯞꯄꯅꯤꯀꯣ ꯁꯤ ꯍꯥꯞꯄꯅꯤ ꯁꯤ ꯃꯌꯥꯝ ꯔꯦꯁꯤꯄꯤ ꯌꯦꯡꯍꯧꯔꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯉꯥꯡ ꯆꯥꯕ ꯌꯥꯔꯀꯥꯟꯗ ꯌꯥꯝ ꯆꯥꯕ ꯌꯥꯅꯕ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯒꯖꯔꯒ ꯀꯩꯅꯣꯒꯗꯣ ꯑꯦꯄꯜꯒꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯅꯤ ꯃꯌꯥꯝꯁꯤꯗ ꯂꯐꯣꯏ ꯑꯃꯨꯛ ꯂꯩꯔꯦ ꯂꯐꯣꯏꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯂꯐꯣꯏꯁꯤꯗꯤ ꯌꯥꯝꯃꯜꯂꯦꯕꯀꯣ ꯄꯨꯟꯅ ꯈꯖꯤꯛꯇꯪ ꯍꯥꯞꯄꯅꯤ ꯁꯤ ꯁꯪꯒꯣꯝꯁꯦ ꯆꯨꯝꯅꯩ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯒ ꯀꯩ ꯁꯪꯒꯣꯝꯅꯣ ꯑꯉꯥꯡꯒꯤ ꯂꯦꯛꯇꯣꯖꯟ ꯋꯥꯟꯗꯣ ꯃꯥꯅ ꯊꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯗꯒꯤꯀꯣ ꯁꯪꯒꯣꯝꯁꯦ ꯊꯛꯇ꯭ꯔꯦꯕ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯊꯛꯑꯦ ꯅꯣꯡꯃꯗ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯊꯛꯑꯦ ꯑꯗꯨꯒ ꯁꯤ ꯁꯪꯒꯣꯝꯁꯦ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯄꯨꯂꯞ ꯒ꯭ꯔꯥꯏꯟꯗꯔꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯇꯣꯏꯔꯥ ꯍꯥꯞꯄꯅꯤꯕ ꯏꯁꯤꯡ ꯃꯣꯂꯤꯌꯣꯒꯤ ꯑꯉꯥꯡ ꯈꯨꯠꯂꯧꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯧꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯅꯤ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯁꯤꯅꯦ ꯄꯤꯖꯔꯤꯁꯤ ꯏꯔꯦꯟꯗꯨꯒꯤ ꯃꯕꯨꯛꯇꯤ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯟꯅꯤꯁꯦ ꯃꯁꯥꯒꯁꯦ ꯐꯔꯤ ꯅꯨꯄꯥ ꯃꯥꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯄꯤꯖꯕꯩꯅꯦꯕ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯦꯡꯕꯗꯁꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯅꯦ ꯑꯉꯥꯡꯁꯦ ꯃꯣꯂꯤꯌꯣꯅ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯀꯤ ꯑꯉꯥꯡꯁꯦ ꯃꯔꯩ ꯇꯠꯍꯟꯗꯣꯔꯦ ꯃꯌꯥꯝ ꯉꯥꯡꯕꯤꯌꯨ ꯌꯥꯔꯤꯁꯦ ꯃꯈꯥꯗ ꯃꯈꯥꯁꯤꯗ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯑꯩ ꯆꯥꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯂꯣꯏꯕꯧ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯄꯤꯖꯩ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯄꯤꯖꯩ ꯑꯅꯤꯔꯛ ꯑꯌꯨꯛ ꯑꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯗꯣ ꯑꯌꯨꯛꯇꯁꯨ ꯄꯤꯖꯕ ꯅꯨꯡꯗꯥꯡ ꯄꯤꯖꯗꯦ ꯅꯨꯡꯗꯥꯡꯅ ꯀꯩꯀꯩ ꯄꯤꯖꯩꯕ ꯁꯦꯕꯦ ꯆꯥꯛ ꯆꯦꯡꯗꯣ ꯑꯗꯨꯒ ꯑꯣꯠꯂꯒ ꯑꯃꯨꯛ ꯊꯣꯡꯉ ꯄꯤꯖꯕ ꯅꯨꯡꯗꯥꯡ ꯑꯗꯨ ꯄꯤꯖꯕ ꯁꯤꯁꯦ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯈ꯭ꯔꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯄꯤꯖꯕ ꯑꯗꯨꯗꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯤ ꯁꯤꯗ ꯂꯩꯔꯦ ꯃꯁꯥꯁꯦ ꯑꯃꯨꯛ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯟꯕꯤꯔꯒꯦ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯄꯛꯀꯦ ꯀꯌꯥꯝ ꯆꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯎꯠꯂꯒꯦ ꯃꯁꯦ ꯃꯥꯅ ꯀꯌꯥꯝ ꯆꯥꯏꯒꯦꯁꯦ ꯁꯝ ꯌꯥꯎꯗꯦ ꯃꯄꯥꯅ
ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯍꯥꯏꯗꯣꯛꯁꯟꯒꯦꯀꯣ ꯗꯦꯡ ꯁꯤ ꯂꯣꯏꯅ ꯄꯤꯖꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯅ ꯇꯪꯈꯥꯏꯃꯨꯛ ꯏꯟꯈ꯭ꯔꯦ ꯑꯗꯣ ꯆꯦꯕꯦꯝ ꯂꯥꯛꯑꯦ ꯇꯪꯈꯥꯏ ꯑꯃ ꯏꯟꯕꯤꯔꯒꯦꯅꯀꯣ ꯇꯨꯡꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯦꯕ ꯉꯁꯥꯏꯗꯣ ꯏꯟꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯨꯠꯆꯥ ꯑꯃ ꯇꯧꯗ꯭ꯔꯥ ꯃꯌꯥꯝ ꯉꯛꯑꯝꯃꯅꯤ ꯚꯤꯌꯨꯋꯔꯁꯤꯡ ꯈꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯕꯁꯤꯡꯗꯤ ꯑꯗꯨꯝ ꯉꯛꯑꯝꯃꯅꯤ ꯆꯥꯔꯣ ꯃꯌꯥꯝ ꯁꯤꯇ ꯉꯥꯏꯔꯦ ꯉꯁꯥꯏ ꯃꯌꯥꯝꯗꯣ ꯁꯤ ꯈꯛꯇꯪ ꯉꯥꯏꯁꯜꯂꯦ ꯈꯨꯠꯆꯥꯁꯦ ꯌꯦꯡꯉꯣꯀꯣ ꯏꯜꯂꯣ ꯆꯦꯕꯦꯝ ꯏꯜꯂꯣ ꯅꯪ ꯌꯦꯡꯉ ꯂꯩꯔꯦ ꯀꯦꯃꯦꯔꯥ ꯊꯥꯔ ꯃꯤ ꯄꯣꯁ ꯇꯧꯕꯅꯦ ꯃꯥꯗꯤ ꯌꯥꯝꯅ ꯑꯗꯨꯗꯤ ꯃꯄꯥꯏ ꯃꯆꯥꯅꯦ ꯈꯣꯡꯈꯨꯠ ꯀꯩꯗ ꯇꯧꯏꯗꯣ ꯇꯧꯌꯣꯅꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗ ꯀꯦꯃꯦꯔꯥ ꯂꯩꯕꯒꯤ ꯌꯦꯡꯉꯣꯅꯦ ꯑꯦꯛꯇꯤꯡ ꯌꯥꯝ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯆꯥ ꯁꯨꯡꯈꯣꯏ ꯈꯣꯏꯌꯣꯜꯂꯔꯝꯃꯤ ꯀꯦꯃꯦꯔꯥ ꯍꯥꯏꯗꯤ ꯅꯠꯇ꯭ꯔ ꯆꯠꯁꯤꯆꯣ ꯏꯄꯥꯒꯤ ꯃꯆꯥꯅꯤꯅꯦ ꯀꯣ ꯏꯄꯥꯒꯤ ꯃꯆꯥꯅꯤꯅꯦ ꯏꯁ ꯈꯨꯔꯣꯛꯇꯨꯏꯗꯣ ꯁꯛꯇꯥꯁꯤꯒ ꯉꯁꯤꯗꯤ ꯀꯥꯎꯕꯨ ꯀꯥꯎꯗꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯃꯈꯣꯡ ꯑꯉꯥꯡꯁꯦ ꯑꯅꯤꯁꯦ ꯄꯥꯏꯔꯒꯅꯦ ꯇꯞ ꯇꯞ ꯌꯩꯔ ꯆꯥꯛ ꯏꯟꯐꯝ ꯂꯥꯛꯐꯝ ꯈꯪꯕ ꯑꯗꯣ ꯃꯥꯗꯤ ꯐꯨꯔ ꯇꯧꯔꯦ ꯍꯥꯏꯕ ꯏꯅꯤꯡꯉꯥꯏꯗ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯨꯛ ꯇꯧꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯧꯔꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯤꯗꯅꯦ ꯃꯄꯥꯁꯤꯗ ꯀꯩꯅꯣ ꯇꯧꯔꯕ ꯃꯥꯗꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦꯕꯀꯣ ꯀꯩꯅꯣꯁꯤꯅ ꯑꯉꯥꯡꯁꯤꯅꯅꯦ ꯑꯉꯥꯡꯒꯤ ꯃꯌꯥꯏꯗꯅꯦꯕ ꯇꯨꯝꯃꯤꯁꯦ ꯐꯨꯔꯤꯠꯇ ꯇꯨꯝꯕꯗꯅ ꯁꯤꯁꯤꯅ ꯅꯨꯡꯗꯥꯡ ꯍꯥꯏꯗꯤ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯁꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯃꯥꯏ ꯃꯕꯨꯛꯁꯤꯗ ꯗꯤꯛ ꯗꯤꯛ ꯑꯅ 2 ꯑꯍꯨꯝꯂꯛ ꯀꯥꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯗꯥꯆꯝꯕꯤꯒꯤ ꯃꯥꯅ ꯀꯥꯎꯔꯦꯕ ꯃꯥꯁꯦ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯗꯥꯆꯝꯕꯤꯁꯦ ꯍꯧꯒꯠꯇꯕꯤꯗ ꯊꯛꯂꯥꯎ ꯃꯃꯤꯠ ꯄꯥꯡꯉꯒ ꯑꯉꯥꯡꯗꯨ ꯃꯅꯞꯆꯣꯔꯤ ꯌꯦꯡꯉꯣꯌꯦ ꯃꯥ ꯍꯥꯏꯕ ꯏꯆꯤ ꯇꯨꯝꯃꯝꯃꯤꯅꯦꯕ ꯃꯥꯁꯦ ꯑꯩꯅ ꯐꯨꯔꯤ ꯃꯥꯜꯂꯦꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯥꯜꯂꯦꯅ ꯑꯩꯅ ꯀꯥꯏꯅꯣ ꯃꯅꯞꯇꯤ ꯀꯩꯝꯇꯁꯨ ꯂꯩꯇꯅꯥꯅ ꯌꯦꯡꯍꯜꯂꯦ ꯃꯥ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯃꯅꯞꯁꯦ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯈꯤꯕ ꯑꯣ ꯃꯃꯪꯗ ꯍꯧꯒꯠꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯉꯥꯡꯗꯤ ꯅꯨꯡꯗꯥꯡ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯃꯣꯏꯁꯦ ꯂꯥꯏ ꯁꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯉꯥꯡ ꯆꯦꯜꯂꯗꯤ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯈꯤꯒꯦ ꯂꯩꯁꯥꯕꯒꯤ ꯄꯨꯟꯁꯤ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯥꯔ ꯄꯥꯟꯗꯕꯗꯤ ꯌꯥꯗꯦ ꯄꯥꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯄꯥꯜꯂꯨ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯗ ꯂꯀꯣꯏꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯒꯅꯨ ꯍꯥꯏꯗꯤ ꯃꯦꯅꯦꯖ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯑꯉꯥꯡ ꯌꯥꯎꯁꯟꯈ꯭ꯔꯅꯤꯕ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯁ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯥꯛ ꯈꯔ ꯊꯣꯡꯉ ꯈꯣꯠꯂ ꯇꯧꯕ꯭ꯔꯗꯤ ꯌꯥꯎꯔꯛꯀꯅꯤ ꯑꯃ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯁꯜꯂꯛꯀꯅꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯣꯏ ꯑꯗꯩ ꯑꯉꯥꯡ ꯅꯥꯔꯛꯄꯗꯗꯤ ꯑꯉꯥꯡ ꯅꯥꯕꯒꯤ ꯋꯥꯕ ꯑꯉꯥꯡ ꯅꯥꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯩ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯃꯔꯣꯟ ꯃꯔꯤ ꯊꯣꯛꯈ꯭ꯔꯒꯗꯤ ꯏꯃꯥꯁꯤꯗ ꯅꯥꯏ ꯁꯤ ꯇꯧꯏ ꯍꯩꯕꯁꯨ ꯅꯠꯇꯕꯅꯤ ꯀꯔꯤ ꯇꯧꯔꯝꯗꯣꯏꯅꯣꯅ ꯈꯟꯕꯗꯅꯦ ꯋꯥꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕꯣꯟꯗꯥ ꯑꯃꯅ ꯂꯩꯔꯤꯁꯤꯅ ꯋꯥ ꯈꯨꯉꯥꯡ ꯇꯧꯋꯤ ꯁꯤ ꯉꯥꯡꯁꯦ ꯃꯃꯥ ꯕꯕꯥꯅ ꯈꯥꯡꯉꯝꯃꯗꯤ ꯊꯤꯈ꯭ꯔꯕ ꯃꯄꯥꯁꯨ ꯃꯥꯅ ꯕꯕꯥꯅ ꯑꯣꯟꯁꯤꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯃꯊꯟ ꯑꯣꯟꯊꯣꯛ ꯇꯨꯝꯅꯤꯡꯕꯩꯅꯦꯕ ꯗꯥ ꯁꯦꯝꯕꯗꯣ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯕ ꯇꯨꯝꯅꯤꯡꯕꯅ ꯇꯨꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨ ꯂꯧꯅꯤꯡꯗꯦ ꯑꯉꯥꯡꯒꯤ ꯋꯥꯠꯇꯅꯕꯗꯤ ꯂꯣꯏ ꯃꯦꯟꯒꯦ ꯍꯥꯏꯕ ꯑꯗꯣ ꯂꯧꯕꯗꯨꯗꯤ ꯍꯥꯏꯗꯤ ꯅꯨꯄꯥꯅꯤꯅ ꯀꯦꯃꯦꯔꯥ ꯊꯤꯔꯛꯏꯁꯦ ꯑꯩ ꯀꯥꯆꯤꯟꯗ ꯂꯩꯕꯁꯤꯗ ꯃꯌꯥꯝ ꯃꯆꯦꯠ ꯑꯃꯇ ꯉꯥꯏꯁꯜꯂꯦ ꯁꯤꯇ ꯉꯥꯏꯔꯦ ꯌꯦꯡꯉꯣ ꯂꯥꯁ ꯕꯥꯏꯠ ꯑꯣꯏꯔꯅꯤ ꯁꯦ ꯆꯥꯔ ꯂꯥꯁ ꯁꯤ ꯂꯥꯁꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤ ꯂꯥꯁꯅꯤ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯃꯥꯏ ꯈꯨꯠꯆꯥꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯌꯥꯝ ꯁꯤꯜꯀꯤꯁꯨ ꯌꯥꯎꯗꯣꯔꯤꯅꯦꯕꯀꯣ ꯁꯤꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯣ ꯃꯥꯗꯣ ꯀꯦꯕ ꯈꯣꯠꯄ ꯑꯝꯇ ꯍꯩꯇꯕꯅꯦꯕ ꯁꯤꯜꯀꯤꯁꯦ ꯃꯥꯗꯤ ꯑꯗꯨꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯌꯨꯝꯗ ꯂꯩꯕꯁꯨ ꯅꯣ ꯃꯦꯀꯞꯇ ꯂꯩꯕ ꯆꯠꯊꯣꯛꯑꯁꯨ ꯅꯣ ꯃꯦꯀꯞ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯕꯦꯝꯅ ꯈꯤꯇꯪ ꯀꯦꯁꯜꯂꯣꯅ ꯍꯥꯏꯕꯒꯤ ꯄꯤꯁꯨꯝ ꯈꯇꯪ ꯁꯦꯝꯕꯤꯕꯅꯦ
khoi che di loi hai ba ne ma na hai ta ba lai te jaga sida sebe kamen da ne sebe ni loi ne khange ba sebe ni lang gi je ana mi na myam thaga le ba na na hai ta ba se lai tre na pisum phoi ba ju hai pisum jang ba jai makeup ju hai sport ju hai chak thong ba ju hai kwa aba jo na on ta olo olo man on ja ba ni ko ina ti uk khare mana pasa thanda up ba hai re khoi iren ji me ano wa de la bu phara phara on ma jo hai mama nai ba wa kar bo thori no mi yung mayam sin makha mu nam dore adugi angang lo bagi thabak amu haujarage ai Iren Silere Oi sin mati madi mapan chalaga na mure ba ko da hauju mu silki homda lo shan gi dore la Iren la tumninge tumhan grage ina ma wade da yum thang na ba hai sidi amana mana mate pa ga damni yum thang na ba hai sidi amana ma pa ga damni mana hai ga da lo che ai ko to ke ko mo ha ko silkia gira mi ba ne se to ke ka las te ka ga silkia thôi đâu đây con yam liêng nó liêng đấy nó nên đã sâu chè vâng nó đẹp quá đây đó mà tôi thì mình bao nhiêu mình 아주 간제 루피티도 뭐 빠싱나 큰 사람 좀 잡네 레레티도 뭐 했는 거 아도니 남마 나서도 가식 셀루고 미나 cái nào phải làm đi 에 간다 야 떨로 차 rồi đâu 로제 포크 Này thì cái đâu? anh nói mình cái gì 뭐 아도아 게임 사나사나는 콤 이나마도 언제로 해노 나자 가서 이거 하는 누구니 가서 이거 커는 누가 있노 이나마 이게 30분 뭐 알고 이날 말기 30분 하러 할 나는 내가 발랐잖아 나는이다 나한테는 프로파일을 장하는 거 하는데 땀 달라는 걸로 땀 달라 밑에 갖고 놓 그냥 그걸 뭐 타고 오늘 타이는 걸로 볼로 아니 저기 왜 남비시니까 아이 와칸다 내가 한 전에 진짜 마스터네 Đây thì cái liêng đồng ngoan rồi. 정말기는 아도기는 아다기는 비양 하래 그냥 방은 땀땀에 하니 걸로 wakanda 좀 야 막할 거노 wakanda로 Nên chỉ ba mèo đó. 야 치다 오케이 그래도 로레 Ses pe kam lo gara 그래도 마음을 로레 so live tol mayam khoi do chak cha na ba tawrage smai le re cha bdi ularoi ado cha thoge ma'am video number lo re dala sem ba 다시 삼도 필요하다 si short video je number lo gre do kai phau ke kasi di hadi top pe da ko nam video Haidi Ahanba ko oibanina ko. Adum haibado kitang watle do watado mayam sure nga piyo adobu support tawbiyo share tawbiyo mayam thagala ko yang thala ba kan ai next community to ra kan ni na ma'am support tawbiyo yamna hangida nongmada phajana ko hafa no shani bo kano ne ado wari di ko ne ba kan yam no shire yam phajare mayam da su yam message pi ba wari mo oi dore ba ko aduna yam 아니 왜 다들 video yam do su sa sanjare ge yam bye.